Manipur Da Thokliba Irang Asi Mapan Lamdagi Lakpa Shingna Loishin-Gadaba Natte, Irang ASIDI EIKHOINA LOISHINJAGADABANI HAINA, All Manipur Women Social Reformation and Development SAMAJ NUPI SAMAJ ke President Thokchom Ramani LEIMA PHONGDORAKLI. Wafam asing asi Iroisemba Community Hall na pangtokpa NUPI SAMAJ ki Yangkay Suba Mapo Kumon Thawram ga mari laina na phongdokibani. Thawram adu ga mari laina na Ramani na hai Manipur da makhal makha kaya gi thawdo wa thoksing thokpa laikhre. Matam adudagi hauna nupi shingna maira paibi lup kaya semgatuna ihau kaya da choba thaudang lauraga lakli maira paibi imaivel singna lamdam asigi damak laukiba thaudang sing ka hena neinadrabasu ahan ba masung ani suba nupi lana lamdam asigi nupi shingna laukiba thaudang adu mayek sengna takli Hojik Manipur Da Thokliba Irang Asi da aikoi amata oina pullaga lamdam asi kanminasi Mapan Lamdagi Lakpa mina Manipur gi Irang Asi loishinba ngamloi maram aduna isa-isagi oiba wakhalon thadoklaga aikoi amata oina punbagi matam adu yauri haina Ramani na makha tana phongdokhi thoram aduda apunba Manipur kanba imalub ki President Laurembam Ganbi LEIMA All Manipur Tammi Chingmi apunba nupi lupki President Yambe Momon nupi Samaj ki Advisor Sawgaizam Ibem Nungsi UCM ki President YK Diren amadi Iroisemba Youth Development Club ki President AK Ratan Kumarna President member singoina saruyaki thoram aduga mari lainana laikhidraba ima singi mafamda laisu katuna ikai khumdaba su utki Ayam pun apa kian tabiro, ide ni hai batu cokiro, akang hai pun apa kada kata, Manipur mang hidup le, Loishin hidup, ayu dah ni kena mohon asi, matanda Shingna ayam baru kokiba ayam yang hiba, cuy ibu ayam tu, ayu ni dah, saya pun kena cuy lagi waktu kalau ni dapat lah ada kalau ni, cuy nak kangen lagi hai kalau ni, hai orang kana dia, pun apa kau force Manipur kalau sih lamdam masih LEIMA siya isu mayra paibi pura ba LEIMA pura ba siya isu siya kanda minara ba Manipur kay dalawa kanhira tada biro siya ba ay hay siya siya wala ba siya isu siya kada lang kanto lo malay ba si mo ko na kanto malay ba si mo ko na kanto kana lang kanto ko ba siya pura ba siya mayang tao yo kasi ko siya hiya kay siya pa siya imana lang ko siya ay siya tamo siya ay sahin bau dasar, ada, ay kau dah lawan pun tak ni dah kena ay masih, awak isna thara semua, ay ni kami kan yang ayam, ayam ni.